ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯆꯍꯤ 64ꯒꯤ ꯃꯇꯨꯡ ꯄꯣꯛꯅꯐꯝ ꯁꯣꯝꯗꯥꯜꯗ ꯂꯥꯛꯈꯤꯕ ꯃꯣꯏꯕꯥꯒꯤ ꯈꯣꯡꯆꯠ ꯄꯨꯋꯥꯔꯤ ꯑꯣꯏꯍꯧꯔꯒꯅꯤ꯫ ꯊꯣꯏꯉꯥꯡꯂꯦꯡ ꯃꯣꯏꯕꯥꯕꯨ ꯁꯦꯅꯥꯄꯇꯤꯗ ꯇꯔꯥꯝꯅ ꯑꯣꯛꯅꯅꯕ UNCꯅ ꯊꯧꯔꯥꯡ ꯀꯌꯥ ꯂꯧꯈꯠꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯕꯨ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯅꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯊꯧꯑꯣꯡ ꯃꯇꯝ ꯆꯥꯅ ꯃꯥꯌꯣꯛꯅꯕ ꯆꯪꯏ ꯍꯥꯏꯅ WAPHAMꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯂꯩꯉꯥꯛꯅ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯒꯤ ꯄꯤꯊꯣꯛꯇꯅ ꯂꯩꯔꯤꯕ ꯁꯦꯟꯐꯝ ꯑꯊꯨꯕꯗ ꯄꯤꯊꯣꯛꯄꯤꯌꯨ ꯍꯥꯏꯔꯛꯂꯤ꯫ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠ ꯃꯤꯂꯤꯇꯦꯟꯠ ꯒ꯭ꯔꯨꯞꯁꯤꯡꯗ ZUFꯅ ꯋꯥꯔꯅꯤꯡ ꯇꯧꯈ꯭ꯔꯦ꯫ ꯃꯨꯝꯕꯥꯏꯗ ꯃꯅꯤꯄꯨꯔꯒꯤ ꯅꯍꯥ 3 ꯇꯝꯊꯤꯅ ꯐꯨꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯑꯐꯕ ꯊꯕꯛꯇꯤ ꯃꯤꯌꯥꯝ ꯄꯨꯟꯅ ꯁꯧꯒꯠꯃꯤꯟꯅꯁꯦ ꯍꯥꯏꯅ MLA ꯖꯣꯏꯀꯤꯁꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯂꯧꯃꯤꯁꯤꯡꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯑꯃꯗꯤ IDPꯒꯤ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟꯒꯤ ꯃꯇꯥꯡꯗ ꯈꯟꯅꯈ꯭ꯔꯦ꯫ ꯎꯃꯪ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯃꯦꯔꯥ ꯃꯤꯐꯝ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯅ ꯎꯀꯜꯅ ꯐꯣꯡꯗꯣꯔꯛꯂꯦ꯫ ꯆꯥꯛꯀꯧꯕ ꯆꯠꯄ ꯐꯪꯖꯗ꯭ꯔꯕ ꯑꯉꯥꯡꯁꯤꯡꯗ ꯄꯥꯟꯗꯝꯅ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ꯫ ꯃꯥꯂꯦꯝ ꯊꯣꯉꯥꯝꯒꯤ ꯁꯥꯟꯇꯤ ꯄꯨꯕ ꯈꯣꯡꯆꯠ ꯅꯨꯃꯤꯠ 12ꯅꯤ ꯁꯨꯈ꯭ꯔꯦ ꯑꯃꯗꯤ ꯏꯟꯗꯤꯌꯥꯅ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯆꯝ ꯃꯤꯌꯥꯝ ꯍꯥꯠꯄ ꯌꯥꯅꯤꯡꯗꯦ ꯍꯥꯏꯅ RPFꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯣꯔꯅꯤꯡ ꯅ꯭ꯌꯨꯁ ꯄꯦꯄꯔ ꯔꯤꯗꯤꯡ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯄꯨꯁꯄꯥꯔꯥꯅꯤ ꯂꯥꯏꯁ꯭ꯔꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯃꯤꯌꯥꯝꯗ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ NACN-IMꯒꯤ ꯂꯨꯆꯤꯡꯕ ꯊꯣꯏꯉꯥꯡꯂꯦꯡ ꯃꯣꯏꯕꯥꯅ ꯍꯟꯗꯛ ꯃꯍꯥꯛꯀꯤ ꯄꯣꯛꯅꯐꯝ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯣꯝꯗꯥꯜꯗ ꯁꯥꯡꯂꯕ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯨꯡ ꯂꯥꯛꯂꯤꯕ ꯈꯣꯡꯆꯠ ꯑꯁꯤꯃꯛ ꯄꯨꯋꯥꯔꯤ ꯑꯃ ꯑꯣꯏꯍꯧꯔꯒꯅꯤ ꯍꯥꯏꯅ NACN-IM ꯋꯥꯍꯣꯡ ꯇꯥꯡꯈꯨꯜ ꯔꯤꯖꯟꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯃꯔꯣꯝꯗ ꯊꯥ ꯑꯁꯤꯒꯤ 28ꯗ ꯃꯣꯏꯕꯥꯕꯨ ꯗꯤꯃꯥꯄꯨꯔꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤ ꯁꯦꯅꯥꯄꯇꯤꯗ ꯇꯔꯥꯝꯅ ꯑꯣꯛꯅꯅꯕ ꯌꯨꯅꯥꯏꯇꯦꯗ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜ UNCꯅ ꯊꯧꯔꯥꯡ ꯀꯌꯥ ꯂꯧꯈꯠꯈ꯭ꯔꯦ꯫ IM ꯋꯥꯍꯣꯡ ꯇꯥꯡꯈꯨꯜ ꯔꯤꯖꯟꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯂꯨꯞ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕ ꯑꯇꯣ ꯀꯤꯂꯣꯟꯁꯔ ꯃꯣꯏꯕꯥꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯄꯣꯛꯅꯐꯝ ꯈꯨꯡꯒꯪ ꯁꯣꯝꯗꯥꯜꯗ ꯊꯥ ꯑꯁꯤꯒꯤ 22ꯗ ꯂꯥꯛꯈꯤꯕ ꯑꯁꯤꯃꯛ ꯄꯣꯂꯤꯇꯤꯀꯦꯜ ꯁꯤꯝꯄꯣꯖꯤꯌꯝ ꯑꯃ ꯑꯣꯏꯕꯒ ꯂꯣꯏꯅꯅ ꯑꯅꯧꯕ ꯄꯨꯋꯥꯔꯤ ꯑꯃꯁꯨ ꯑꯣꯏꯍꯧꯔꯒꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯔꯥꯏꯠ ꯇꯨ ꯁꯦꯜꯐ ꯗꯤꯇꯔꯃꯤꯅꯦꯁꯟꯒꯤꯗꯃꯛ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯀꯠꯊꯣꯛꯇꯨꯅ ꯂꯥꯛꯂꯕ ꯁꯥꯎꯊ ꯏꯁ ꯑꯦꯁꯤꯌꯥꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯖꯦꯟꯗꯔꯤ ꯑꯃ ꯑꯣꯏꯔꯕ ꯆꯤꯐ ꯅꯦꯒꯣꯁꯤꯌꯦꯇꯔ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝꯗ ꯂꯥꯛꯄꯗ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯅ ꯇꯔꯥꯝꯅ ꯑꯣꯛꯂꯛꯄꯕꯨ ꯂꯨꯞ ꯑꯁꯤꯅ ꯑꯄꯦꯟꯕ ꯑꯃꯗꯤ ꯊꯥꯒꯠꯄꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯋꯥꯍꯣꯡ ꯇꯥꯡꯈꯨꯜ ꯔꯤꯖꯟꯒꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯂꯨꯆꯤꯡꯕ ꯑꯁꯤꯅ ꯎꯈ꯭ꯔꯨꯜꯗ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯍꯜꯂꯛꯄꯗ ꯇꯔꯥꯝꯅ ꯑꯣꯛꯄꯤꯔꯛꯈꯤꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯃꯔꯨꯑꯣꯏꯅ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯑꯣꯟ ꯃꯅꯤꯄꯨꯔ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯣꯀꯣꯃꯤ, ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤꯁ ꯃꯅꯤꯄꯨꯔ ꯐꯣꯛꯁ, ꯑꯣꯜ ꯃꯅꯤꯄꯨꯔ ꯃꯩꯇꯩ ꯄꯥꯡꯒꯜ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃꯄꯥ, NPM-ISR, ꯅꯥꯒꯥ ꯁ꯭ꯇꯨꯗꯦꯟꯠꯁ ꯐꯦꯗꯔꯦꯁꯟ, ꯌꯨꯅꯥꯏꯇꯦꯗ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜ, ꯑꯣꯜ ꯃꯅꯤꯄꯨꯔ ꯃꯨꯁꯂꯤꯝ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯀꯃꯤꯇꯤ, ꯅꯥꯒꯥ ꯚꯤꯂꯦꯖ ꯍꯦꯗꯃꯦꯟ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔ, ꯏꯁꯇꯔꯟ ꯀꯨꯀꯤ ꯆꯤꯐ ꯑꯦꯁꯣꯁꯤꯌꯦꯁꯟ, ꯑꯣꯜ ꯆꯤꯌꯔꯃꯦꯟ ꯑꯣꯐ ꯇꯥꯡꯈꯨꯜ ꯚꯤꯂꯦꯖꯦꯁ, ꯑꯣꯜ ꯅꯥꯒꯥ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔ, ꯅꯥꯒꯥ ꯋꯤꯃꯦꯟ ꯌꯨꯅꯤꯌꯟ ꯃꯅꯤꯄꯨꯔ, ꯅꯥꯒꯥ ꯂꯤꯗꯔꯁꯤꯡ, ꯅꯥꯒꯥ MLAꯁꯤꯡ ꯂꯣꯏꯅꯅ ꯇꯥꯡꯈꯨꯜ ꯅꯥꯒꯥ ꯇꯦꯔꯤꯇꯣꯔꯤꯁꯤꯡꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯣꯏꯅꯅ ꯂꯨꯆꯤꯡꯕ ꯑꯁꯤꯅ ꯊꯥ ꯑꯁꯤꯒꯤ 22ꯗ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗ ꯊꯨꯡꯂꯕꯗ ꯇꯔꯥꯝꯅ ꯑꯣꯛꯄꯗ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡ ꯒꯨꯔꯨ AS ꯔꯥꯋꯥꯡ, ꯄꯥꯁꯇꯔꯁꯤꯡ ꯑꯃꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯄꯒ ꯂꯣꯏꯅꯅ ꯐꯤꯔꯥꯜ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯄꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯁ꯭ꯀꯨꯜꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯣꯏꯅꯅ ꯅꯥꯠꯀꯤ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯇꯥꯡꯈꯨꯜ ꯍꯦꯗꯃꯦꯟꯁꯤꯡꯅ ꯃꯁꯥꯒꯤ ꯂꯣꯏꯅꯕꯤꯁꯤꯡꯒ ꯂꯣꯏꯅꯅ ꯇꯔꯥꯝꯅ ꯑꯣꯛꯄꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯑꯗꯨꯕꯨꯁꯨ ꯂꯨꯞ ꯑꯁꯤꯅ ꯑꯄꯦꯟꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯖꯦꯂꯤꯌꯥꯔꯣꯡ ꯑꯃꯗꯤ ꯑꯇꯩ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯑꯦꯔꯤꯌꯥꯗ ꯏꯂꯤꯒꯦꯜ
इमिग्रेंट अंडरग्राउंड मिलिटेंट ग्रुप सिंगना पोपी थाबी थबक चथरिबा मियाद मिपुन चथबा अमदी युमदा योक्पा सन इरोय हामेंग येन गानु हुरानबगी थबक खुदक लेपनबा जेरियांग यूनाइटेड फ्रंट JUF वार्निंग तौख्रे JUF थादोरकपा चेरोल अमदा जेलियारोंग एरिया अमसुंग अतै येलो फुरुप सिंगी एरिया दा अनऑथोराइज ओइना सु कैंपसिंग थमजिलकपा अमदी पोपी पांबिसिंग मखा ताना थाबगी सथरकपबो कन्ना यानिंगतबा फोंदोरकपगा लोइनना इलीगल इमिग्रेंट अंडरग्राउंड मिलिटेंट ग्रुप सिंगना जेलियारोंग नागा रीजन के फुटहिल एरिया दा युमदा सन इरोय हामेंग यावना अतै युमदा योक्पा सासिंग हुरानबा अमदी नमदुना हातुना साबी थबक खुदकता लेपकदबनी हाइरे जेलियारोंग की इपा इपुना थंबिरबा लमदा पोपी थाबा युमदा योक्पा सा सन हुरानदुना साबा अमदी युम साजलकपगी थबक खुदकता लेपकदबनी आयन की वांगमदा लम खोपचिनबसिंग खुदकता हंदोखीगदबनी आम रिफ्यूजी अमदी मिलिटेंट सिंगना जेलियारोंग एरिया दा ऑपरेट तौबा अमदी कोइसा चटपगी अयाबा JUF ना पीदे मरम असुना जेलियारोंग एरिया दा असिगुंबा थवोंग सिंग चथबा सयोल अमगी मनुंगदा मसा मसाना लेपसबगा लोइनना जेलियारोंग के एरिया सिंग थादोक्तुना चटकीगदबनी वाफम असि थवोइदबा तारबदी JUF ना तुमिना येंगतुना लेथोक्लोय हाइबा वाफमसु मखा ताना फोंदोरकले हौखिबा युमसा कसा नुमित की नुमिदांगदा मुंबई की खर धंदादा सक्सु खेनबा मिजेंगदा मणिपुरदगी नुपी अमा यावना नहा मरी तमथीना फुख्रे पावगी लिखुल अमगी मतुंग इना सोकलबा मियोइसिंग असि थानरई सेम सिमरे सोलान खामुयो युरई होर कासुंग अमसुंग नुपी मचा असिना ngachuanbon साइजा कवे थौदो अदु सोलन खामुयोना खामदुना लेबा बाइक अमदा ngahak famnana batawbada soibadagi tubagi khudong chaba lauraga naha tararomna saksu khenaba mitjengda makhoi maribu tamthina phukibani victim singi maikaidigi khur police station da ai bachirol pituna wakalabasu police na FIR lokhatana leiri थौदो असी अवानोपोक लमदमगी मियोय सिंगी मथक्ता मेनलैंड इंडिया की मियोय सिंगना येंगबा मिजेंग अमदी हिंसागी थवोंग सिंग सथरकपगी सरुक अमनी हाइरे ऑल मणिपुर वुमेन्स वॉलंटरी एसोसिएशन अमा WAPHAगी 53 सुबा मपोकुमोन थौरम इम्फाल की जेम हॉलदा पांगथोक्रे लोइनना इंडिया लेंगाना मणिपुर मियाम हंथब मिजेंग येंगदुना तौनिंगबता तौदुना हिरम कयादा मणिपुर बु मसे ताना थुगाइननबा होनरकलिबासी अखोइना खंगफम थोई अमदी इंडिया लेंगा की थवोंग असिबो मतम साना मायोकनबा संगी हाइना ऑल मणिपुर वुमेन्स एसोसिएशन WAPHAगी प्रेसिडेंट युमखाइबम कुंजरानीना फोंदोक्रे मपोकुमोन थौरम असिदा मणिपुर यूनिवर्सिटी की मणिपुरी डिपार्टमेंट की प्रोफेसर डॉक्टर टोइजम तंफा पोइरई लेमरोल मेरा पाइबी अपुनबा मणिपुर की प्रेसिडेंट सुराइसम मेमचा अमदी WAPHAगी प्रेसिडेंट युमखाइबम कुंजरानीना मथंग सिना चीफ गेस्ट ऑफ ऑनर अमदी प्रेसिडेंट ओइना सरुक याखी थौरमगा मरी लेनना लुप असिगी फाउंडर मेंबर सिंगदा अचंब खुदोल पोटपीदुना इकाई खुमनबसु उठकी प्राइवेट हॉस्पिटल सिंगदा PMGAY अमसुंग CMIST की पिथोक्तना लेरिबा सेनफम सिंग लेंगांग नाथोबु मतमदा पिथोकपियो हाइना ऑल मणिपुर डायलिसिस पेशेंट एसोसिएशन ना लेंगांग तक्सिलकली मणिपुर प्रेस क्लब तंगरांग पांगथोकिबा पाउगी मिफम अमदा एसोसिएशन असिगी मेंबर सोंगथाम लक्ष्मी ना हाई नवंबर 3 तगी प्राइवेट हॉस्पिटल सिंगदा लेंगांगना PMGAY अमदी CMIST की सेनफम पिथोक्तबगी किडनी पेशेंट सिंगदा डायलिसिस तौबा मतमदा सेल लौरगनी हाइना लाउथोकपा लेख्रे वाफम असि तसेंगना सथरकलबदी किडनी पेशेंट लिसिंग कुन हेनबा अमदी युमगी मियोय सिंगदा चाउना खुदोंग चादबा ओइहलगनी किडनी पेशेंट अमदा डायलिसिस अहुमदगी मरी फावबा दरकारगी मतुंग इना तौरी पेशेंट अमना था अमदा डायलिसिस तौबा मतमदा लुपा लिसिंग यांखैदगी हुंफु फावबा संगनरिबने मरम असिना डायलिसिस तौबा मतमदा सेल लौरकलबदी पेशेंट कया
amadi senpham puthokpa ngamdabana thawai phawba manglagani maram asina Manipur lengana hiram asigi matangda mijeng sangbiduna private hospital ga yasinaba ama November 3 phawgi mamangda punaba honabiu kidney patient singi khanbiraga private hospital singnasu matam khara yengthok yengsin tawbiu hainasu Songtham Lakshmina appeal tawrakle Bisnupur district ki Chinga tainana leiba mafam singda laurok matam yorak labana laumi sing asoi engam yauhandana laulokpa khawba yananaba security ki akan section thorang lokhatnaba amadi athubada IDP singi rehabilitation ki thabak sing lokhatnabagi matangda Bisnupur DC puja elangbamna share loduna security mifam ama ngarang pangthokre Deputy Commissioner puja elangbamna share loduna mini secretariat complex Bisnupur ki conference hall da Pangthokiba security mifam asida Bisnupur SP in charge TA Shankar Dev ADM Tourism Open Draw Tungan ba Central Force singi CO Singh SDO Singh OC Singh amadi mari leinaba official Singh saruyaki Mama lejidraba sakauba satpa phangjidraba kayagi awabasi uraga kharadang awaba koknana bahaiduna People's Action for Nation Democratic Movement pandamna koina satuna tengbang pikhi haina pandamgi cherol amana hairi pandamgi Secretary General S Brozen na thadorokpa cherol asina hai kum amagi manungda amuktang lakpa hiangai kinini panpa ningol sakauba maitei singi thoido hendokna ngaijarakpa numitni Numit asina lakpada laira anang khaidana arai ba puthokna duna mabung mopasing mama mapasing na ningol oibi masa singbo sak saminaba thauramni adubo mama kaina khraba kana leijatraba masa singna mama gi khujeng paituna satpa phangjatraba kayadi mitluda pirang sinthana achat ok sing yengbana tana upai leite asigumba kana leijatraba angang sing kharadang oirabasu awaba koknana ba haiduna tengbang pikhibani haire pak saurba iramda Manipur gimthong khuding satuna thirubadi ngamdabana handak sahi ki oina khangja ujaba kharadang khangatlaga tengbang oina nga thum thau mapi maro gulana singba kharadang mateng pangki haire piriba khara asina matik sare haiba nate adubo mamagi minungsi maset ama phawba phangjadraba kayagi mitlu pirang Mikup amatang orbasu kauthok sananaba pandamda thorom asi pangthokpani thorom asi ki manung sana handaki sahi ki oina khangatlaga mama leijadraba angang singda tengbang asi phanghankre matung tarakpada su hena pak sauna masing mateng pangba ngamnanaba honagi haina cherol asida makhatana phongdorakle Transgender social activist Malem Thongamgi Cycling for Manipur Peace haiba thimda Delhi gi Kutubminar dagi Manipur tamna khongsa lakhiba mahaki santi puba khongsat numit kulumdoini sukre mak nangarang numit kulumdoini chanbada Varanasi da thungkhibaga loinana kilometer sanipan humpu thauduna Uttar Pradesh cover tawba ngamkhibani mahana mafam aduda hek thungbaga masing yamlapa police ki team amana mahak putaramna okhi Mahak makhatana Manipur gi damak Bihar lansilaknanaba thaurang tawkre Ningsing bayai mahaki khongsat asi Manipur da sahi ani makhai hena satharakliba crisis asigi matangda aroiba waroisin ama puraktuna mahosagum tangdu leitaba hanjil halu haina sarahen bayauna makhal makha kayagi agitation sing sangsinduna union amadi state government ki pungning singsinaba kayarak honarabasu mahai phangdana lakhibani maram asina Manipur miyamna hojik thengnariba awaba khudongsadaba mayam asi India gi state khudingmakta leiriba citizen pumna makta na hongna na khanghanbaga loinana Manipur da mahosagum santi hanjilaknanaba honabada India gi mipum khudingmak saruk yahaningbagi wakhallonda haurakibani mahaki khongsat asiga mari leinana number 7 Yaung Manipur Innovate Youth Organization Mayon Delimited Coordinating Committee DMCC
North East Student Society, Delhi University, NSS, DU, Mumbai Manipuri Solidarity Group, MMSG, Youths of Manipur, YOM na chingba platform organization kaya yauna tongan ba sinfam da leiba miyoi singnasu hiram kaya da mateng pangduna hosik phawbadi mai pak pa khongsat haibadu oire makata ba khongsat kidamak miyam mateng sing makata na pibirak na ba malem thongam na appeal tawrakle ukal na sinduna sahi khudingi pangthokpa mera mifam sahi asigi oina sutha asigi kuntarukta palace compound da leiba iboyaima sumang lila sangle da pangthok lagani masida miyam na saruk yabiu haina umang laikan balup ukal gi cherol amana hairi lamdam sigi khunailon punsilon ga thadok na ba yadraba maiba maibi pena asaiba kaya ga loina na tongan ba umang lai thogal lupki mihut singna saruk yaduna pangthokani mifam asida khana ba khangalaba amaiba ama pena asaiba ama amaibi ama amadi laibung ahumda mana sing lanthokane lai haraubugi maramda research tawriba research scholar sing laktuna sakhang maikhang naduna lai haraubugi phibam phagatna ba honabada apunba thodang lominana ba mifam asida lepnagane lai haraubugi akhanaba sefong amasu phonggani haire aikhoigi nat saktam apunba amadi puwaligi masak kaya puduna satliba umang lai harauba si masagi liklam kaihendana matamgi chawkhatpa asiga iroinana matau karamna pangthokadage haibagi matangda warep lominasi haujiki matamda lai thaugalup singi thodang laibung kabagi thoram amadi lai haraubada phagi pharang kya pusilaktuna pangthoknarakpa nupana nupigi aduga nupi nupa saduna papigi aruba thoram sing maning tamnarakpa kaya midyang sanghawbagi tangai phadaba sing khanagani haire lamdam asida leiriba maiba maibi pena asaiba lai thaugalupki mihut sing akhang ahai sing amadi thawai yawba khudingmak matam chana lengbirakuna saruk yabiu haina su cherol asida makhatana phongdorakle Laibaki oiba phaba thabak thoram ama paikhalakpa matamda miyam puna saugatminabaga loinana lamdam asida ingtapa hansilaknaba amadi saukhatpa puraknaba honabada puna saruk yamina sahaina thangmaiban kendrogi MLA khumuksam Joy Kisana phongdokphre Myanmar gi is Konyak region da leiba Khenmoi Loi village tatha sigi kunda Indian Army na drone attack sathaduna masagi sahi kuntare suraba nupa amaga sahi nipan tangai dibi nupi macha amaga hatkiba amadi atai miyoi marina tamthina soonkiba thawong Revolutionary People's Front RPF na akanba mongda condemn tawbaga loinana India gi thawong asimak pangdaba amadi genocide amasung war crime amani haina yaningdaba phongdokphre World Polio Day ga mani lenna polio de ki ngak thoknaba paujal puba cycle rally ama Lottery Club of Polo City Imphal amadi Lottery Club of Imphal ani na khusamnaduna pangthokre cycle rally asi Babina Group of Companies ki CMD Dr. Thangjam Dublina Kangla Western Gate gi lamthaki rally asi da cyclist humbudra romna saru yabaga loinana polio bu malem gi lemai de gi muthat ase haiba paujal puduna manchil pukri da leiba lottery baban phawba satki thauram ga mari leina Babina Group of Companies ki CMD Dr. W na hai malem gi mafam ayamba da polio asi muthat pangam khre loina na leibak asi da su kumja lesing ani taramari da World Health Organization na polio leitre haina lauthokre adubu India gi yumlo na leibak khara da polio gi anhaba si yamna leiri maram aduna section mathau tai haba wafam thamki
मखा तारकपदा मपान गयोब पाउसिंग तामिनसे। ꯍꯧꯈꯤꯕ ꯊꯥ ꯇꯔꯨꯛꯂꯣꯝ ꯑꯁꯤꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯏꯟꯚꯦꯁꯠꯃꯦꯟꯠ ꯁ꯭ꯀꯥꯝꯁꯤꯡꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯑꯣꯏ 30,000ꯒꯤ ꯑꯄꯨꯟꯕ ꯁꯦꯟꯐꯝ ꯂꯨꯄꯥ ꯀ꯭ꯔꯣꯔ 1,500 ꯍꯦꯟꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯁꯥꯏꯕꯔ ꯋꯤꯡ ꯑꯣꯏꯔꯤꯕ ꯏꯟꯗꯤꯌꯟ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯁꯦꯟꯇꯔ I4Cꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯉꯝꯈꯩ ꯄꯔꯤꯡꯒ ꯅꯛꯅꯅ ꯂꯩꯕ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ ꯆꯥꯡꯂꯪ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯝꯄꯣꯡꯗ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯗ ꯌꯥꯝꯂꯕ ꯃꯦꯗꯤꯀꯦꯜ ꯁꯞꯄ꯭ꯂꯥꯏꯁꯤꯡꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ 3 ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯀꯨꯝꯖꯥ 2020ꯗ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯥꯏꯅꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯃꯨꯛꯅꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 110 ꯔꯣꯝꯇꯃꯛ ꯆꯠꯂꯒ ꯂꯩꯕ ꯇꯤꯕꯦꯠꯀꯤ ꯄꯥꯡꯒꯣꯡ ꯂꯦꯛꯀꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯁꯔꯨꯛꯇ ꯆꯥꯏꯅꯥꯒꯤ ꯑꯅꯧꯕ ꯏꯌꯔ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯀꯌꯥ ꯁꯥꯒꯠꯂꯛꯄꯒꯤ ꯃꯃꯤ ꯁꯦꯇꯤꯂꯥꯏꯠꯀꯤ ꯈꯨꯠꯊꯥꯡꯗ ꯎꯕ ꯐꯪꯈ꯭ꯔꯦ꯫ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯐꯪꯍꯟꯕꯒꯤ ꯃꯊꯧ ꯇꯥꯕ ꯑꯃ ꯑꯣꯏꯅ ꯑꯁꯥꯝꯒꯤ ꯇ꯭ꯔꯥꯏꯕꯦꯜ ꯇꯤ ꯇ꯭ꯔꯥꯏꯕ ꯃꯣꯔꯥꯟ ꯑꯃꯗꯤ ꯃꯣꯇꯣꯛꯅꯆꯤꯡꯕ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯗꯒꯤ ꯑꯁꯥꯝ ꯂꯩꯉꯥꯛꯅ ꯆꯨ ꯆꯥꯏꯜ ꯄꯣꯂꯤꯁꯤ ꯂꯧꯊꯣꯛꯇꯨꯅ ꯍꯥꯏꯔꯤꯕ ꯀꯝꯃꯨꯅꯤꯇꯤꯁꯤꯡ ꯑꯁꯤꯒꯤ ꯃꯤꯁꯤꯡ ꯇꯞꯅ ꯇꯞꯅ ꯍꯟꯊꯔꯛꯄꯗꯒꯤ ꯀꯟꯕ ꯉꯝꯅꯅꯕ ꯈꯣꯡꯊꯥꯡ ꯂꯧꯈꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁꯀꯤ ꯀꯨꯔꯅꯨꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯆꯤꯟꯅꯥꯇꯦꯀꯨꯔꯗ ꯉꯔꯥꯡ ꯑꯌꯨꯛ ꯑꯀꯟꯕꯗ ꯄ꯭ꯔꯥꯏꯚꯦꯠ ꯇ꯭ꯔꯥꯚꯦꯜ ꯕꯁ ꯑꯃꯅ ꯇꯨ ꯍꯤꯂꯔ ꯕꯥꯏꯛ ꯑꯃꯗ ꯊꯣꯝꯖꯤꯜꯂꯕ ꯃꯇꯨꯡ ꯕꯁ ꯑꯗꯨ ꯈꯪꯍꯧꯗꯅ ꯃꯩ ꯆꯥꯛꯂꯛꯄꯒꯤ ꯊꯧꯗꯣꯛꯇ ꯃꯤꯑꯣꯏ 10 ꯂꯩꯈꯤꯗ꯭ꯔꯦ꯫
US amadi India ki US dollar billion chonga gi lanon itiki yana zero khuyek pinaga daba adu ngasi phawba thintha duna leibadagi charang na ba leiringai cherakta India ki Commerce and Industry Minister Piyush Goyal na Germany gi Berlin dialogue ta wa ngang bada India na kaidawnung da topa leiba ki fresher makhada lalol itiki yana zero khuyek pinaga daba natte haina phongdokre Bihar Assembly ki Mikhal ahanba pheseyol ani dangairaba matam asida political party singna campaign kansinnarakpaga loinana ruling oriba pairiba National Democratic Alliance NDA gi mapang oriba BJP amadi JDU na sit samaga amada yanaba puraktuna Mikhal thengnaragani haina laukthraba matung Prime Minister Narendra Modi na JDU ki Chief Nitish Kumar bo Mikhal asigi oina NDA ki Chief Minister ki candidate oina sawatkhre Tripasa Civil Society na kauba pung kungamari ki strike da communal violence thokibaga loinana video SDO amadi nupi yaungna miyoi kya so open nanghan kiba violate oiba attack adu da senaba miyoi amata lemna tharoi haina Tripura ki Chief Minister Manik Saha na phongdokre Meghalaya National Institute of Technology NIT amadi Northeastern Space Applications Center NESAC gi scientist singna malemda nong khwadiki amna taba mafam oiriba Sohara gi nongzu asi kupna study tawduna lamdam asida leiriba communication amasung connectivity system sing asidagi hena phaba 5G amadi 6G system sing develop tawnana ba thorang tawri haina agency ki pauna phongdorakli Maharashtra gi Satara district ta leiba lenga ki hospital amada doctor oiba nupi ama nahanumidang maha ki hotel room da suicide tawduna siramle police ta phongdorakhibada doctor nupi asina maha ki oi thangba makuta suicide note ama iramki suicide note aduda police officer Gopal Badanena mahakpu haukiba tha mangarom asida hanjin rep tawbaga loinana tamthiba miyot minai kya sathaki haina phongdok lamba thengnaki US President Donald Trump na Israel da section warwall thamladuna karigumba West Bank Israel da tinsilabadi US na makhata na Israel da support tawroi haikre Pakistan ki tangdu laita draba province sama oriba Khyber Pakistan ki security force na sathakiba operation amada Pakistan lengang na athingba thamkraba TTP gi terrorist nipan hatkre masung mangana asok apan nanghan kre Myanmar ki khwali chawba scam center singda Myanmar military na thiba humagi thabak satharakhraba matungda saina gi miyoi singna namna oiba miyoi lising ama hena Myanmar dagi Thailand da sensin khre haina Thailand gi authority singna phongdokre US na Moscow gi khwadi gi chawba oil company oriba Rosneft amasung Lukoil gi mathakta athingba thamlakpadagi China ki oil company singna Russia dagi thau leiba lepkhre haina tongan ba source kayana phongdokre New Zealand da Seoul asigi manungda anirak subo ina pungda kilometer samgani purom yongna khudong thiningai oiraba nungsit silakpadagi mafam adugi mahausagi punsida sauna akaiba pikre akanba nungsit asina maram oiduna flight chamarom mathau lepkhibaga loinana mafam adugi school sing thong thingjin khibaga loinana leiba asigi mafam ayambada mai phangtre haire United Nations UN gi Marifu Suba Kumon na lakpada UN gi Secretary General Antonio Guterres na miyam da pausal pirakre UN asi kumjalising amachama panifu manga gi June kuntarukta UN Charter ka loinana UN Security Council gi permanent member mangana khuyek piduna October kunmari dagi sanaba hokibani US President Donald Trump amasung Chinese President Xi Jinping Mathang Seoul da South Korea da unaraba yai haina South Korea gi top security advisor na phongdokre haire
अफगानिस्तान अमसुंग पाकिस्तान की मरक्ता ngamkhai lana khut thoknaduna mioi kya sikhraba matungda अफगानिस्तान लेंगाक्लिबा तालिबान सुप्रीम लीडर ना पाकिस्तान तमना सेंथरिबा गुनार तुरेल की मथक्ता दाम सेमगतनबा याथांग पिख्रे सानाबगी पाउपिसरी गोवा मनोहर पारिकर इंडोर स्टेडियम द सथरिबा 35 सुबह सीनियर नेशनल सेफाक ताक्रो चैंपियनशिप द मणिपुर नुपा अमसुंग नुपी टीम इवेंट सिंग द रनर्स अप ताहौरे इम्फाल की मपाल कांगसेबुंग द सथरिबा 39 सुबह एन हजारी एन डॉक्टर एन टोम्बी स्टेट पोलो टूर्नामेंट लिसिंग अनि कुनमंगा की ngarang sanakibा मैच सिंग द मणिपुर पुलिस स्पोर्ट्स क्लब ए पैराडाइज पोलो क्लब वांगखै अमसुंग इबुदो मार्जिंग पोलो क्लब हैंगांग माई पाक्तुना प्री क्वार्टर फाइनल संख्रे मैच अहुम थंगनना माइथिबा नंगदुना वुमेन्स ओडीआई वर्ल्ड कप की सेमीफाइनल यौसनबा ngamgadra haibagi singnaba leikhrabasu babok lising kunmanga hena tinkiba DY Patel Stadium da India की नुपी सिंगना थौना लेना सानादुना न्यूजीलैंड बो DLS मेथड की खुथांग दा रन यांखै हुमदोय दा माइथिबा पिदुना सेमीफाइनल की मफम कनबा ngamkhre हौकिबा मैच खर दा पट्टिकाना महा की स्ट्राइक रेट दा अखनबा मिजेंग थमनकी अदुमोइनमक नहान की मैच असिदा बॉल चामगा कुंठा मरी मायोकनकिबदा 4 तरा अमसुंग 6 अनि थोमदुना रन चामकुनिथोय लौदुना महा की ममांगी निंगबा काइनिंगाय ओरबा परफॉर्मेंस सिंग अदो कुपसिनबा ngamki सुमितिना बोन मबुद्रा मंगादा 4 तरा हमदोय मसुंग 6 मरी थोमदुना रन चामगा मापन लौखी मखोय अनिना पार्टनरशिप रन चनी तरानिथोय लौखिबगा लोइनना वर्ल्ड कप ता इंडिया की ख्वादी वांगबा पार्टनरशिप रन मसिंग ओइखी नोंगना मतम सांगना लेफन खिबना न्यूजीलैंड की टारगेट ओवर निफु मरी दा रन चहुम कुनमंगा दनौना सेमदोखी मखोई टॉप ऑर्डर बैटर सिंगना निंगथिना मथौ तौदुना सानाखिदे क्रांति क्रोर अमसुंग रेनुका ठाकुरना न्यूजीलैंड की इनिंग्स के अंगन बदा फिबम सोहनखी जॉर्जिया ना अमसुंग अमेलिया केर अनिना निंगथिना मखोई इनिंग्स अदु फिबम फना हौदोकपा ngamkide ब्रुक हलीडे अमसुंग इजाबेला गेसना 50 सिंग स्कोर तौख्रबसु किवी सिंग ओवर निफु मरी दा विकेट निपान तुरगा रन सनी तरा तगी हेना लौबा ngamdana मैच असि माइथि हौखि यूरोप की तोंगान फुटबॉल स्टेडियम सिंगदा हौजे हौजे सथरिबा UEFA यूरोपा लीग की ओइना ngarang sanakhiba तोंगान मैच सिंगदा नोटिंगहम फॉरेस्ट ना पोर्टो अदुगा सेल्टा बिगोना नीस माइथिबा पिख्रे ऑल मणिपुर फुटबॉल एसोसिएशन अम्फाना सिलगा सही असिगी नवंबर 19 दगी सही 10 मखा की नुपा मसागी ओइबा इंटर डिस्ट्रिक्ट फुटबॉल टूर्नामेंट फॉर संगाई कप लिसिंग अनि कुनगा मंगा हौरगनी हाइरे अमदी मणिपुर एमेचर बॉडी बिल्डर्स एसोसिएशन मबाना सिंदुना था असिगी कुतरुक्ता नॉर्थ एओसी दा लेबा असा हॉल दा स्टेट की थाकता 15 रक सुबा मिस्टर कंगलेपाक लिसिंग अनि कुनमंगा पांगथोकलगनी लसिलकपदा मरोइबा पाव अमहना सही उम्फु माथोगी मतुंग पोकनफम सोमदाल दा लाकी बौमैबागी खोंसत पुवारी ओहेरगनी हाइना एनएनसी न फोंदोखरे थुंगांगले मुइबाबु सेनापति दा तरामना उंगनबा यूएनसी न थौरांग कया लखतखरे मणिपुर बु मसे ताना थुगाना बहनरकलिबे इंडिया लेंगा की थवंग मतम साना मायोकनबा संगी हाइना अमा वफाना फोंदोखरे इलीगल इमिग्रेंट मिलिटेंट ग्रुप सिंगदा जेजू एपना वार्निंग तोखरे मुंबई दा मणिपुर की नहा मरी तमथीना फूख्रे हाइरे लेंगाकना प्राइवेट
hospital singi pithokduna leiriba senfam athubada pithokpiyu haina apel tawrakli Leibak ki oiba afaba thabak ti miyam punna saugatminase haina MLA Joy Kisana phongdokre Laumi singi section tharang amadi IGP gi rehabilitation gi matangda khanakre Umang lai haraubagi mera mifam saruk yabiyu haina ukalna phongdorakli Sakau basatwa phangjidraba angangsingda pandamna mateng pangkre Amadi malem thongang santi puba khongsat numit kulhumdoini sukre Bijariba pausing asiga loinana nukti fongliba pausing singdegi lokthoksaba maruoiba pausing miyamda pisaba losinjari Housing makha tarakpada amo Matamatang WAPHAM amadi RASHI PHAL gi thoram punataminase Matamatang WAPHAM da thamjari Satellite channel sing amadi social media na piriba saitheng haibasida khaminasi Ngasigi maikai kyadagi humjilakliba culture gi lam yona sathiraba sahum singi marakta manipuri nupi singna logadaba phirepta pukning singsinba darkar leiri Noma gi sing ichawgum hengalakliba satellite channel sing asina wakhal tajadriba haugalakliba naharol singi wakhal da piriba saitheng sing asi makhoibu lamjing lamtang piriba hal singna munna naina phamthoi Satellite channel asina haujiki science na sakholakpagi matung ina mikup khudingi ahong balakliba malemgi phibambo khudak ki oina pau sandoktuna miyambo mikup na hum singna leihalli Masina kunai gi politician amadi saukhat khongthang da oirabasu hiram pumnamakta mioi kanglup khudingda kanaba kaya marum piri masigi kanaba asibo mafam matam chana sizinaduna kanaba sing asibo kaidongwaidasu lana sizinafam thokte nakal amaromda kanaba kaya asigi marakta masing lakngamdraba internet ki channel sing asi yenglurabadi pukning asi asuki mati nungsiningai gi masak oiri ngasi manipur amadi masiga naknaba mafam singda phangliba entertainment channel sing asi indiana ayamba dominate tawri masigi mathakta india asisu amuk western culture na lahat khiduna matau tamba khara henjilli haibagum asuki mati leibak masa tadaba phibamda leiri Saukhaliba miyoi ama oina hinglingai punsi mate khara asida ningtamna kanagisu makha pondana hingjananabagi lambini amadi kanaguma misak amana mahaki personal oina tawjaba thabak khudam oina phijet sakchadabu oirabasu madugi matangda atopana khud thingjinbagi hak leite haina haibiningba yai masisu pumlan lale haibamakti yade Kanagumba amana tawthorakliba thabak thawong aduna atopada ka hena akaiba pidaba tarabadi maduda yengsinduna ngangnabagi atopagi hak leite adubu matang asida panjaningbadi western culture amasung
Indian culture asidi Manipur culture ga hiram amatada manade pumtok topa posak amamamni amana amagi mathakta ngangnabagi hak leite haidunasu khunai gi oiba apunbagi pal asibu namkhaiduna ining ikha tambadi achumba thawong oiroi culture ani gi kanaba saktam gi marak sida duroi ngaloi lepliba Manipuri culture asi kayam kuina khangduna leiba ngamkhigani aikoina khongpham se na lepa ngamhodaba taragadi hingsabi gi sayon lawduna humjilakliba sathiraba saktam singna humkiduna Indian amasung Western culture gi irol nungda lukhiba haibasi masana taraba wafamni maram aduna tanpham sida aikoi kari mathau tawba tai haibasi puna khana minaba matam oire malem amadi India gi tongan tongan ba state singi fizet leiteng saksa yuthak amadi culture da ngauduna aikoi isagi leijariba khudingmak tungoinana thamlaga mitau tambagi sanabi ama leiribasi pumnamakna wakhal khanthaminaba matam oire natrabadi Western amadi Indian culture na safu kana humjilakliba aikoi sanabi irol nungda lukhi baibasi khutna lambada phangbaga sab manarabani ngasi chatkiba matam amu hana halaklaroi aikoi gi mangkiba culture amu hana semgat baibasi matam sangbada natana madugi thodang kanana lobigani ngasi gi hojik leiriba aikoi gi mirol asi isagi satna lonchat lining laisol yauna mamal yamlaba culture gi tongan tongan batanglaba masaksing tungoinana thambagi sarabi ama laklibasi thadoknaba hotnaminaba haibasi pumnamakna thodang lawminaba tangai fade amaromda science and technology gi lamda asuki matik saukalaba matam asida aikoi gi state asida di social media karamna sisinagadage haiba kanglon adu khangdana view amadi like khara phangnanabagi damak achum aran khangdaba pausing social media da thagatnaraktuna wathok lanthok toina thokli hauji state asida thokliba sahi ani helaklaba irang asida social media pairiba singna lana pau sandoktuna aran balambida sisinarakpa haibasi afaba khongthang nate thokliba irang asina maram oiduna BJP na majority oizaba BJP na lusing balengak phawba pham thadoktuna hauji state asida first and rule salairiba matamni iramtam asida hauji tholiba makhal makha kya gi thodok wathok sing asi aikoina yamna laina lawba chumloi irang asiki phibam asi achumba lambi da poduna athuba matamda waroisin ama purakna ba hona ba haibasi aikoi pumna makki thodangni hiram asiga mari leina state home department ki makhada leiriba cyber crime unit na pung kunga mari subna social media da upload tongnarakliba video clipping natraga photo sing adu matam sana ningthina sek tawhaningi maramdi social media da thaganaragliba video natraga photo sing adu miyamna kanaba pibo oirabadi khara phai adubo maduna irang thoana ba natrag khunai asida kaiba pigadaba oirabadi matam sana an yoiba thabak lokhat pham thoi maram aduna social media da masagi oijaba khara gidamak aranba pau thagatuna khunai asida pamdaba thodok wathok thoana ba honaroidobani social media da video natraga photo upload tawramdaida apha phata achum ara khantha hobana achumba khongthang oigani haiba wafam thamjare makha tarakpada rashifol mayam puna khaminase
याइफरब ngasi hiyangai gi mari ni panba lising ani kun manga October gi tarik kun ga manga thangsi numit asigi Rashifol mayam puna taminasi Rashifol ibiri ba Dr. Wangkem Jibol Singh Assistant Professor Biostate Jemins Singmairong Imphal Ahanba Mes Rashi Arapadagi kanaba phangani Thazadaba nungaiba phangzagani pukning sangba watlabadi Yeknaba hengatkani Angambana sanbiba watkani Pakhang leisabi singi oina waraunaba leidi tapthau Brisrasi maithiba leiroidaba numitni phare khanba thabakta panthadana pangba asingbani hainagani Haksang nungaigani mina yamna sanbigani Pakhang leisabi singi oina ningba thungani Mithun Rasi na saknaral khuchau thana Tana horo haksang su nungaigani Aphaba maruki mateng phangani phinglabadi sok pangani saksilu Pakhang leisabi singi oina ningba thungani Karkat yetna ba asa sawba amadi arang arak pithokpa yadaba numitni Tangai phadrabadi miyam gi tung ina thau pangbadi yamna kanagani Pakhang leisabi singi oina anoba sa leite Singha Rasi wakhal thokpa khara watlabasu Mi loina rabadi mang balairoi Pairaki loksing sang chawi Ninghan nadabana mai pak nabagi pambaini kauganu Pakhang leisabi singi oina mari di hana gumphari Kaina Rasi laibak pharani Palam balan phangjabagi nungaijaba Anauba asaga loina na pangba thabak sing mai pakani saurabadi mangani Pakhang leisabi singi oina ningba mapa sagani Tula Rasi Khoirang bana potha pham khangloi apha apun amadi wanom bagi thabak sing kanharoi marup amadi nasana nai singnadi sanbigani Pakhang leisabi singoina yaka yengna satlu Brisik harauba lai guruna chanbiba lengdaba naral amadi losing phangjaba numitni wanom thongnom kanagani yetnabadi mangani Pakhang leisabi singoina laibak phagani Phagani Aroi bada minarasi haksang kingba Pangam daba thabak pangbagi nungaijaba Loksing sawba numitni Khut zawdraba Sakhang daba bu thajadrabadi Mangba leiroi Pakhang leisabi singi oina matam khara lawba phai Masini ngasi Rashifol Nungtigi phongliba pause sindegi lawthosaba maroiba pausing matam gi WAPHAM Rashifol gi thoram Lanthok saba matang asida loisinjari makha tarakpa thorom sing taminase pumnamak po haujagi di pusparani laisum namuka hana khurumse Nungairaba Paujel, Leichal Ayush Clinic and Pharmacy, Advanced Diabetes Healing and Wellness Center, Sagulban Salam Lekai, Mamang Lirak, Jiri Parking. Mafamasida, Ayuki Pung Mapandagina, Pung Manga Paubagi, Layamagi Kudong Shabadu Pizari, Adon Diabetes Laina Nabagi Damak, Wabiru Rogan. Leichal Ayush Clinic ta Diabetes tha amagi manungda reverse oina layingba ngamjari. Masida sunatana creatine wangba, fatty liver oiba, cholesterol wangba, BP wangba, arthritis, gallstone, joint pain, kidney stone, weight loss na chingba, layingba ngamle. Masigi sumathakta makal khudimaki lab test tawagi khudong chabasu leizari. Ako pamarol gi dama call tawbiu 8880 571815. Amukahna 8880 571815. Mafam asida water therapy, steam bath ki khudong chabasu leizari. Ngasi mak lengsin biru Leichal Ayush Clinic and Pharmacy, Advanced Diabetes Healing and Wellness Center, Sagolban Salam Lekai, Mamang Lirak, Jiri Parking. Nungairaba Paujel, Ningthem Eye Care and Optical. Saisakpi Baby Chanchan ki thongan maya da leiriba. Opposite oil pump near District Hospital Thawal, Khangabuki, head opposite leizariba Ningthem Eye Care and Optical na. Chahi ama pharakpagi khudong chaba pizari. Frame amadi lens pulaga sumnatagi lupa lising amadegi haujagani.
लोइनेना मिट लायेंबा फ्री ओइजगन पिजरिबो ऑफर से अक्टोबर की तांग 13 गिना नवंबर की तांग 13 फाउबा पिजगनी अकोप मरोल की दमक 8787344541 अमुकाना 8787344541 हारिबा नंबर सिदा अकोप मरोल खंगबा यागनी लेंसिन बिरो निंगथेम आई केयर एंड ऑप्टिकल की चाही अमा फारकपगी खुदोंग चाबसी लौबियु मफमना सैसक्री बेबी चंचल की थोंगा ऑपोजिट ऑयल पंप नियर डिस्ट्रिक्ट हॉस्पिटल थौबाल खांगबो लेंसिन बिरक्सी हेल्थ केयर फिजियोथेरेपी कक्सिंग सुमनांग लेकाय ऑपोजिट कक्सिंग पुलिस स्टेशन मफम मसिदा था अमगी थांग से खुदिंगदा अयुक की पुंग 9 दिगिना नुंगथेल पुंग 12 फाउ